Manipur gi hojik parliament da table taukraba budget estimates amasung akhoi gi supplementary amadi vote on accounts pass taukraba supplementary sidi mayam hena khangbire committed liability ni mamangi chahi gi chattaba yadaba government gi liability mayam ama masi chatkhinaba haidna pass tawani aduga khoi gi lakadriba chahi sigi budget si table tawraga either assembly da popular government ama state ki leijabasi da assembly da pass tawba adu natragana assembly si laitragana assembly Manipur gi assembly gi mohut sillaga India gi parliament da pass tawba as a responsible akhoi gi opposition party ma oina Manipur Pradesh Congress Committee ki magai dagi lairiba Puthokhiba budget estimate asigi aduga khoina chauna Manipur gi hana dagi budget sida aina su toina assembly gi floor da August half the thamjabani sahi khudingi lakpa budget si khara hapsalaga copy paste tawga semakpagi mawongda ado khoina yamna chauna expect tawjirubdi Manipur gi lairiba hujik president rule lairiba government asida yamna bureaucrat oina koina laibiramaba honorable governor masi budget ki maramda toina su nainaraga lapirabani yamna khoidi mondagi su expect chauna tawjaba laibiriba koi hujiki president chief secretary hana koina Manipur si karino haina yamna acquainted oiraba miyoi misak amani mahaki site gi su koina chauna expect tawjaba lairiba Manipur gi entire bureaucrat ki team mayam sing jesu handak kisi da chance lauraga handak ki lairiba union government si da di finance minister di unlimited hoi Manipur guma state ki financial crisis lairib se yamna laina akhoi deal tawba namamgadra haina akhoi yam chauna khanjabani aduda hujik lairiba si da di mamangi ai madugi kaino du ai thamjarake hujik lairiba Puthokhiba table toriba budget estimate se proposed budget estimate asi akhoi hanagi leiramba lainga aduna handaki phamudreba assembly da puthoke toramba adugi budget to karinta semdoktana parliament da table tawani haiduna ai thamjage hujik lairiba crisis sida karimta kaino tawba ude haiduna ahanba point da aina masida change tawba mande masi budget se hanagi dumni masida karimta Manipur gi anobu ude hebse ai ahanba point ai thamjage budget estimate 2025-26 ki budget estimate sida sigi koigi lairiba budget at glance sida sloi yaujare sida koigi total expenditure se 35,103 crore mayam ngarang han cover da su loima newspaper sing da su loima yauna khrabani that crore si akhoi mamangi budget estimate gi 34,800 mamangi 2024-25 ki budget estimate gi crore saniga 264.29 crore se masi surplus haidi hengani haidna pari mamangi akhoi gi fiscal year sing the haibitare budget chi deficit chatpa ngakane hai adu hujik laiba Manipur gi crisis financial distress sida acute financial distress sida budget chi surplus budget laigani haibse sidi angpa mane aduna central government ministry da akoi Manipur di sufficient oiri sumaina haina sakhiba targadi Manipur gi di budget si yam chauna leiri masidi akoi kana tawani haina wrong information ama sakhi gadra haiduna ai thamjaning bani adagi amuk yengasi akoi projected revenue expenditure se punna revenue akoi spend tawdo ba haib tare masida total akoi gi capital expenditure sigi capital akoi gi expenditure sigi
sida lairisi 21,511 crore 61% total expenditure sigi 61% oigadoibo capital component da akwai 13,592 crore 39% of the total expenditure aduna akwai sida lakadrisi discharge of debt and repayment of loan sidana 6,361 crore capital outlay haina lay sigi 47% oibo aduga revenue expenditures da manana yengfu matam da revenue expenditure si karino haina akhang hai mayam di loi khangbire aina sum thamjabda revenue expenditure si da salaries pensions maru aina loan government loan lo ki mayam gi interest payment adu kai lagi hai matam da salary da 29% am leire 16% am leire 6% je mamangi sahida actual da 2023-24 da interest payments in 976 crore level se hujik sahi amada kayam henkalake interest payment kata da niko 1208.9 crore sin have the government sigi government sina sahi amada loan kayam loksal lage have se masida utli aduna masi mayam si punjal laga expenditure si ngasagi capital outlay gi discharge and debt repayment of loans is 6,361 crore later capital outlay ki 47% revenue expenditure is the salary the pension the interest payment the sida punchal laga 11,103.9 crore ani je punchal laga 17,374 crore 0.72 crore ama total state chigi total expenditure chat ka dauba expenditure sida state sina khars dauba expenditure sida 50% di tolo pithopada loan gi interest singbada pension pi bada sida loi sat khre hai mayam na su yengbire mayam na su hena Manipur praja mayam na hena khangbira gani Manipur lambi thong kamai tawige Manipur gi infrastructure kamai tawige lambi thong amat kharan natana sat pa yadre hujik se akoi praja mayam gi mihut am oina BJP Congress NPP party library mayam NPF library mayam sing the library mayam je loina maki Manipur gi oine party gi adu gi adagi difference laitana masi union government sida achauba gap am leje huzik union government paibi ribsida akhoi masi di Manipur na kano tobong ngam gado nate Manipur government na masi di government sina union government sina fill up to biramu haidana akhoi pressure to hum thoi hai aduna 50% almost 50% the total expenditure the sakragadi aina sai thamjagi duni akoi development projects sing da akoi karimta maigai changjan bang namaroi haidana masigi budget sida reflect tawi haidana ai thamjage adudagi amuk la amatam da revenue receipts tididi selaizi states on tax revenue haibo akoi state GST yarwa state tagi tax karakpa state on tax revenue haibam lai aduga states on non-tax revenue hai tax tei karakona taba non-tax tei karakpa koi driver's license kumba adagi koi gi kano koi lam yongthong tawgi revenue tei karak sigumba mayam sigi non-tax revenue se mamangi 2023-24 gi actual da hadi lakhibada asengba lakhibadu da kaya lakhe haiba matamda 1,223 crore lai adugi matungda hujiki budget estimate thamisina 2,634 crore highlight state on non tax dana actual da 2023-24 da lakhibam sidana 209.57 crore lakhi handaki estimate tawrisina lakani haina estimate tawrisina 400 crore le Manipur da market down tawre liquidity issue result mayam leire private sector mayam sida library ba press ki chin naujin hena khangam private sector mayam close down tawkhrabne sigi mathakta tax state ki on tax collection se double oine na utpase masidi akoi sumoidra haidana ai khali masida aina uzaba point ama khatang uzabsidi akoi state ki on tax mayam collection lakane haraga central government ai sai point dum hanjanjar pada union finance ministry Manipur si resource am labor state ni moisdi tax mayam karaktori hujik laiba phibam sida economy
फिवम सिदा प्राइवेट सेक्टर की मयाम की फिवम सिदा अखोई की टैक्स से हानदगी डबल हेंगकने हाइबा मसीदी आईदी सुनिया यानिंगदे हाइदना आई थमजनिंगी मसी अखोई की लाइरिबा गवर्नमेंट सिना मसीमा आई मुन्ना यंगंजनिंगी मसीदा आई सुम थीजबदा पॉइंट खनंग रेवेन्यू गैप ग्रांट 15 फाइनेंस कमीशन पीबा रेवेन्यू गैप ग्रांट जी हंधर एब सही खुदिंगी कोई रेवेन्यू गैप ग्रांट 15 फाइनेंस कमीशन 16 फाइनेंस कमीशन पीबा रेवेन्यू गैप ग्रांट जी हंधर एब अदुना सी हंधर अबनिना मसी की फिल अप तौनबा मसी इन्फ्लेटेड अखोई नंबर अमा हापचनब माली हाइदना आई थमजगे अहुम सुब पॉइंट अखोई ngasa aina mamang da thamjagriba handaki budget ki preparation se mamang ki previous government na semam bodo karimta thiengdana yamna sok yamna semdokdana zap manana parliament da table tawni haibagi khudam se ai khudam ama khatang pijage khudam amani khatang pijage samna hairabada mamang ki 2022 23 gi 23 24 gi budget estimate amasung actual laku matamda Council of Ministers singi akhoi gi sigi head amalai masida crore tara dagi crore tara ni thoida actual da spend to give je la e adu handaki 2023 24 sigi actual budget estimate amasung hujiki akhoi gi lairiba akhoi gi revised estimate sidana Music Minister later basi dani ko ako yung ngasay ay ngasay thamgriba supplementary ako yung kano to se minister later bani minister supplementary na sa boro account pass to se budget estimates di yauri se 9 crore 89 lakhs sina revised estimate ako lay bani aduga hujiki yauri ba budget estimate sidana 1258 crore council of minister gi sakine hai usi council of minister si mamangi budget sem badu da council of minister lai ri ba adu lai traba council of minister si gi crore mapan dagi crore 3 thoi de henkalakani hairi se mamangi lairamba government na semba budget to dito oire habe se masida utli aduna example amana amuk akoi GSDP si state ki GSDP si mamangi 49,937 crore lerambadagi 60,000 crore Manipur soktharaba economic condition the 60,000 crore GSDP oine hairibne mamangi government laibiramba government ai accused tawjabagi wana chade loan yamna lowe loan lowsi fiscal responsibility and budget management Manipur ki sigi lairiba act ase mangarak emen tawre GSDP sida sigi certain percentage ama 3.5 tagi 0.5 am add tawsale 0.5 am add tawsale 4.55 pu yor manen ai thajaje adugi percentage to GSDP is na chawring khaidi adugi percentage to gi amount si state na loan lobo ya sida sigi si central government ayaba pi na certain percentage adai loan se panglo de losel lagadi state na hayang burden propong amoina aduna GSDP chahuli se hanagi government leiramba popular government na loan yamna logo yana bani haiduna madugi example do pusalakpa matamda hanagi leiriba keno sida akoi thambani haiduna ai thamjage ada ngarang newspaper sing de su yauke akoi internally displaced person singi akoi gi housing haitare housing mayam sabagi adagi prefabricated sabasi lairiba IDB singna masida laiba pamdre masidi human oidre haidana mayamam laigrabani aduna budget si present tawda khoigi table tawda 35 crore ma akhoi internally displaced person singi provided housing sina police ki demand number 7 de yawe mayam calculation ang gatang tawga yemina seba hoi mamang da su kano ton ba yai akhoi na khanjaru badadi Manipur si peace porake Manipur si kano khoi gi mafam da sanghal laga lehan bagi akhoi
matuda target toge harabadi IDB singda lariba mayum chaw na building chaw kaya mangraba businesses complex mayam mangraba more da chora chanpur da building mayam ama mangraba mayam singse see identify tobirabro a mere 35 crores na karino pataw kano taw gadruise around 60,000 IDBs individuals in persons in layena mayam hena 60 to 70,000 have 60,000 lower 35 crores 60,000 sida imung amada average ta mi manga ne hai mi manga sida it comes around 10 to 12,000 12 to 15,000 families ne 12,000 family ne lower 35 crores se koina hokok matam da 29,000 khatane phangis 29,000 is na kari no sadris hoi masi loina mak na te imung family khara khata selective family laiba changsan ba yarba family sing to khata ne har kan mang riba mayam si id union ministry na finance ministry na union government na passion bi tara gadi akhoi gi huji expect to ri je akhoi na su mamang da aina su toina thamjabani akhoi gi lairiba government asina socio economic impact kayam sokhrage habise public domain da thamaga akhoi sida akhoi na pajabadadi thousands tens of thousands 10,000 20,000 crore ki property he na manga money haiduna eduga any akhoi hujik laiba economy gi kaino si kaya manga money habise masi amuktang analysis ama tausi central government the PC habise mamangi assembly kaya da su akhoi toina thamjabani congress party na madugi tawba amata ude madu thamamagadi ngasi ngarang la akhoi ngarang weramale honorable finance minister Srimati akhoi gi Nirmala na mana thamgibada 500 crore si contingency charges have rai hujikata nam thoropani contingency kenogi haina thammen hai 10,000 20,000 crore ki matak ma 500 crore na kari no have to it's a mere amount aduna mi sing si mayum da hanjal hangani haibagi prospect ama udragadi akhoi masigi Manipur da peace porpagi khongthang se masi achouba ke ama laigani haina thamjai ani suba point akhoi gi point mathang laksarabada 100 crore for relief and 100 crore for relief for IDBs relief material masi relief si aina government si tagi khangjaning basi relief si IDB sing da cash oina pi doribra kain oina pi doribra akoina yengjaba matamda masi sahi amagi oiba taragadi 100 crore si aina ngasai calculate tawgiba 12,000 families sida 100 crore si 12,000 families na yen thokpa matamda 80,000 per annum ne phangis nong magi yen thokpa matamdadi 230 per family per annum sahi magi imung da manga laire ne average yen thok matamdi mi amada supnagi phanggadori se lupa nifu taruk khatane sigi 100 crore se yengbadadi yamba manba aduga individual yauna mioi masa da yauna lakpa matamdadi lupa supnagi karigumba masi sahi amakatagi warmagadi supnagi lupa nifu taruk khatane press media singi chennaw mayam sing chatpiraga hangbiyu IDB laibiriba mayam sing se thohaningdaba thodok mayumda imung manung khanaba matai manau khanaba telakpa ngamaktadana suicidal tendency laktana suicide tawgiba mayam si yaugre laibang amaro haiba mayam si yaugre maximum BJP ki leaders sing mayam oibiro Congress ki leaders sing mayam oibiro akhoi chatpa mafamda koi kari nimitta koi yum sida hanjal hangadori no haibagi question si khatanebo madugi question yum hanjal hangi question dumadi handaki budget sida union government na laibiriba prime minister na honorable home minister na honorable prime minister na honorable finance minister na masigi budget sida reflect to honba ude haibasim tang ai thamjaningi aduna Manipur praja mayam gi behalf ta honorable governor gi through the respected chief secretary gi through the masi budget asi pass to jingai da masi table di tawhrabani adubu karamba procedure karamba kaino da yengaga masi people's friendly oiba Manipur gi economic revive tawba
Manipur ki economy solaba financial term da karimta laitaba Manipur ki economy se paisa pumping tawraga revive tawnaba karamba mawongda honagani haibase paliba lenga honorable governor and respected chief secretary na masida munna yangaga union finance minister union government ga Manipur ki sothariba mayam sing se ai yengjalhaningi haiduna ai thamjage aduga ngasai akhoi gi lairiba GSDP se around 10 to 15,000 crore di overestimated tawrubne haribo Manipur ki economy se business se down by 60% so thingaiba ama thingaiba mayam sida GSDP se aina sai realistic oide en haina lakadri se 2023-24 gi 2023-24 gi actual da akhoi 45,500 something crore neba adu hujikna 60,000 15,000 hena masida overestimated tawre 23-24 gi akhoi gi mayam yangakpa matamda 2024 da growth se ai figure mayam de haijar roge growth to ina ai haijar ge hoina hochaba matamda 9.61% growth lay GSDP gi aduga 24-25 da 14.5 crore lay adu hujiki figures da handaki figures da budget estimate se 60,112 crore lay sida akoina masida growth rate se GDP gi growth rate se 15.28% lay sida di Manipur crisis thoba Manipur economic crisis lay raba Manipur gi waro matamas da Manipur gi state se India gi top growing state way khwaidagi hojik aina ngasai yeng matamda Maharashtra da India ki mamang the highest lay use 13% Maharashtra get the big hope handak ki budget to puthoriba sigi matung ina akoi Manipur ki growth rate se 15% growth rate lay re Maharashtra bok hena nungai re aduna masidi akoi realistic oide masi amutang yengjal haningi haiduna ai thamjaningi adu mamang da su hena yawkrabaduni Manipur na highest inflation layba matamda then inflation ji all over India the state ma'am yang matamda Manipur na highest inflation level lay adu gi mathakta amuksu amuk Manipur ki GDP growth che India da highest ne na masi ki figures ne di show tawre aduna ai masi munna yengjalhaningi Manipur lairiba crisis sida awana lairiba mayam sida Manipur kashu tawde Manipur ki praja mayam wade karimta tawde haibagi figure ama masida utli haiduna ai thamjage ai losanjarapa matamda akhoi mamangda akhoi MP ngarang honorable MP na su ngarang thambigre Manipur si ngasi gi budget sida yengwa matamda mamang union budget pass tawda disaster thokpa flood thokpa natural disaster thokpa to state even Assam gi bo ming panbi gi yaw ki Manipur da waraba koi hajiki condition situation ji matungda 2023 da akoi gi drought ama thokre adugi matungda flood anira koi gi history da yamna achoba oiba flood anira amusu thokre aduga yamna kuira matungda len achowa ta na hailstorm ta duna Manipur gi mage gi leiriba maruina khungam da leiriba imung manung maruina paisa paijadaba forest to the poor mayam singi mayum singje sarbanas hana tum ta government initiative khra pi gi maduna di pi bangam nate laitab lairam mayam mai gi araiba sana lupa thamtoktana honorable MLA sing laibiri ba mai kendra sing loi khangre sana lupa thamtoktana thamgram mamangi union gi budget pass to the yawiram dragasu handaki budget chidi parliament da pass to ni haiduna madugi prospect ama yaurakadra haina khanbani ai ngarang relief and disaster gi aigi madugi da yengbada madugi magi kaino du da yengbada yaudi hai mamangi chahi da su yaude handak su yaw da masi sidagi prepare toroga Manipur dagi prepare tawani sigi mayam se union gi tawda khara yam happy you haiduna masi hapan wi ba kari kai haiduna ai thamjage aroiba poina makatang Manipur gi economy si loire haiduna mayam na hena khangar baduni aduna
ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯃꯦꯟ ꯃꯅꯤꯄꯨꯔꯗ ꯆꯥꯎꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯁ꯭ꯃꯣꯜ ꯁ꯭ꯀꯦꯜ ꯃꯤꯗꯤꯌꯝ ꯁ꯭ꯀꯦꯜ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡ ꯗꯨꯀꯥꯟ ꯐꯝꯃꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯂꯣꯟ ꯂꯧꯔꯒ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯃꯥꯡꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗꯁꯨ ꯃꯃꯥꯡꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗꯁꯨ ꯑꯩꯈꯣꯏ ꯇꯣꯏꯅ ꯊꯝꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯣꯔꯥꯇꯣꯔꯤꯌꯝꯁꯤ ꯑꯦꯛꯁꯇꯦꯟ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯁꯤ ꯀꯟꯅ ꯑꯩꯈꯣꯏ ꯇꯧꯖꯕꯅꯤ ꯃꯁꯤ ꯇꯔꯝꯁꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯒ ꯕꯤꯖꯤꯅꯦꯁ ꯄꯔꯁꯟꯁꯤꯡ ꯕꯤꯖꯤꯅꯦꯁ ꯍꯥꯎꯁꯁꯤꯡ ꯃꯌꯥꯝꯁꯤꯡꯁꯦ NPA ꯍꯦꯛ ꯇꯥꯈꯤꯕ ꯅꯨꯃꯤꯠꯇ ꯃꯄꯨꯟꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯌꯥꯔꯣꯏꯗꯕꯅꯤ ꯌꯨꯅꯤꯌꯟ ꯒꯣꯔꯃꯦꯟꯅ ꯃꯁꯤ ꯇꯧꯕꯤꯔꯒꯗꯤ ꯌꯥꯕꯤꯔꯒꯗꯤ ꯃꯣꯏꯒꯤ ꯂꯣꯟꯁꯤꯡꯁꯦ ꯋꯦꯞ ꯑꯣꯐ ꯇꯧꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯅꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯕꯤꯖꯤꯅꯦꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯅꯁꯨ ꯃꯁꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯒꯅꯤ ꯍꯥꯏꯅ ꯑꯩ ꯊꯥꯖꯖꯩ ꯋꯦꯞ ꯑꯣꯐ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯕꯦꯡꯛꯁꯤꯡꯅꯗꯤ ꯋꯦꯞ ꯑꯣꯐ ꯇꯧꯈ꯭ꯔꯗꯤ ꯑꯩꯈꯣꯏꯗꯗꯤ ꯁꯤꯡꯉꯛꯑꯔꯣꯏ ꯑꯩꯈꯣꯏ ꯉꯁꯥꯏ ꯂꯣꯟ ꯇꯧꯈ꯭ꯔꯤꯕ ꯄꯩꯁꯥꯗꯣ ꯁꯤꯡꯉꯛꯑꯔꯣꯏꯗ ꯕꯦꯡꯛꯁꯤꯡꯗꯤ ꯂꯣꯏ ꯃꯨꯠꯂꯅꯤ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯕꯦꯡꯛꯇ ꯄꯩꯁꯥꯗꯣ ꯃꯥꯡꯉꯨ ꯍꯥꯏꯕ ꯅꯠꯇꯕ ꯑꯃꯥꯎꯟꯇꯣ ꯃꯥꯡꯉꯨ ꯍꯥꯏꯕ ꯅꯠꯇꯕ ꯌꯨꯅꯤꯌꯟ ꯒꯣꯔꯃꯦꯟꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯗꯤ ꯕꯤꯖꯤꯅꯦꯁꯁꯤꯡꯁꯦ ꯁꯔꯚꯥꯏꯚ ꯇꯧꯅꯕ ꯃꯁꯤꯒꯤ ꯂꯣꯟ ꯑꯃꯥꯎꯟꯁꯦ ꯌꯨꯅꯤꯌꯟ ꯒꯣꯔꯃꯦꯟꯅ ꯁꯤꯡꯒꯗꯧꯕꯁꯦ ꯃꯈꯣꯏꯅ ꯁꯤꯡꯕꯤꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯕꯤꯖꯤꯅꯦꯁ ꯀꯩꯅꯣꯁꯤꯡꯁꯦ ꯑꯣꯜꯃꯣꯁ 60-50% ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯗꯕꯒꯤ ꯋꯥꯅꯤ ꯁꯤꯗ ꯂꯩꯔꯝꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯃꯌꯥꯝꯁꯤꯡ ꯁꯣꯝ ꯅꯥꯀꯟꯗ ꯂꯝꯕꯤ ꯆꯠꯄ ꯌꯥꯗꯕꯗꯒꯤ ꯑꯁꯥꯝ ꯂꯣꯝꯗꯒꯤ ꯑꯅꯝꯕ ꯂꯩꯈꯤꯕ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯅꯝꯕ ꯂꯩꯈꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯕꯤꯖꯤꯅꯦꯁꯃꯦꯟꯁꯤꯡ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯡ ꯃꯌꯥꯝꯁꯤꯡꯁꯦ ꯍꯤꯡꯅꯕ ꯃꯣꯔꯥꯇꯣꯔꯤꯌꯝ ꯑꯦꯛꯁꯇꯦꯟ ꯇꯧꯕꯤꯌꯨ ꯃꯣꯔꯥꯇꯣꯔꯤꯌꯝ ꯑꯦꯛꯁꯇꯦꯟ ꯇꯧꯕ ꯍꯥꯏꯕꯁꯤꯗ ꯕꯤꯖꯤꯅꯦꯁꯃꯦꯟꯁꯤꯡꯗꯤ ꯄꯥꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯌꯥꯜꯂꯒ ꯂꯩꯕ ꯍꯥꯏꯕꯗꯣ ꯃꯣꯏꯒꯤ ꯀꯦꯄꯤꯇꯦꯜꯗꯨꯗꯤ ꯑꯗꯨꯝ ꯂꯩ ꯃꯣꯏꯅ ꯄꯨꯈꯤꯕ ꯀꯦꯄꯤꯇꯦꯜꯗꯨꯗꯤ ꯑꯗꯨꯝ ꯂꯩꯒꯗꯣꯔꯤꯕꯅꯤ ꯏꯟꯇꯔꯦꯁꯇꯨꯗ ꯍꯦꯟꯅ ꯊꯤꯗꯣꯔꯤꯕꯅꯤ ꯏꯟꯇꯔꯦꯁꯇꯤ ꯑꯗꯨꯝ ꯊꯤꯗꯣꯏꯅꯦꯕ ꯀꯦꯄꯤꯇꯦꯜꯗꯣ ꯌꯥꯎꯅ ꯁꯤꯡꯕꯗꯣ ꯃꯗꯨ ꯃꯇꯝ ꯈꯔ ꯉꯥꯏꯕꯤꯈꯣ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯃꯁꯤ ꯃꯇꯝ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯑꯩꯅ ꯒꯣꯔꯃꯦꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕꯁꯦ a proper and detailed analysis of the damage and losses caused by the violence/economic impact ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯁꯤꯁ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯁꯤ ꯊꯣꯛꯈꯤꯕ analysis ama tawbiba aduga a road map for recovering either in the form of a special package or a scheme masiguma mayam se akoigi budget akoigi handaki lakadoriba budget sida masi hapaningi akoi table tawgiba budget asida masi amuktang revise tawraga masima ai tawhaningi haidana ai thamjage